ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯡ 8 ꯇꯥꯔꯛꯑꯕ ꯃꯇꯝ ꯑꯁꯤꯗ Exploring Manipurna information amtang pijage haiduna live tawjari hujiki oina ngahak pung kharagi mamang nate minute kharagi mamangda Facebook punmak koi phone de yauna ba Facebook sing aduga computer dagi yauna ba Facebook sing loinamuk masa matomdana log out tawjakhre aduga muk nongna change haragashu changba yadadana adugumba yamna khudong chadaba mayoknaraga leiri masigi information si mayamna khangbasu yawbirangani khangdabasu yawbirangani mayam punumaki yadadana hujik Facebook ki Instagram na chingba aduga Facebook ki problem sima adum leire aduga hujik Facebook sin nauna mu koi computer da pairam bo arasu aduga koi mobile phone da pairam bo arasu masimak changba sungya yadana hujik adugumba mayoknari masimak government na thingba khotpa adugumba karimta leite Facebook ki server da problem leibadagi Facebook da adugumba server ki problem leibadagi thokpa adum issue mani haina ahanbagi report sina ahanbagi haitare preliminary report ta sumaina khanjai matam kharagi manungda adum resolve torokani kashu ka hena problem kashu yam sangna laigadaba nate si mayam da information je pijaning dana tawbuni pungkhai mukki mamangdagi yaraktabo oibatai adu isamaksu sigi hujik sigi area sida leimatak turel na karai de horakpa aduga leimatak turel na karai da kari olaga loiba habaduma kanna semjaringaida Facebook ta muk palong yengu ganda Facebook se yadadana chattadana leirambasida kari no toisbo na hape yenguro matungda asidi mayam punuma kisu warambe yana changmusunga yadadana ngasaida leirambasi mayam punuma warambe yana khalakpadagi oisu warame aduga Instagram amadi Facebook animakke moise manabanina company manabanina animaksi yadre yadabadu kasu yamna kuina yaroidabani nate aduga ngahakti phara male adu yarakani haibagi asa tawminase aduga sigi wari simasu loisanjare mayamda khudol tamjage ikuidana masigi wari sima laani mayamna tabiba phangani haijage Churchanpur ki Manipur ki Churchanpur district ki manung chanba oiramdong male henglep ki area dagi yamna mapung phaba sangtrik sangba ching u yamna hoba ching amadagi ichel horakpa leimatak turel na leimatak ki akhoi National Hydroelectric Power Corporation gi project leiriba adugumba mafamdu phawra chentharaga mathang sum phawra chentharaga lau singubugi thabak thorum kaya ama mateng pangbiramaga laihau pibiramlaga none dagi kitang hendaraga leiba mafam amada amuk none phawduna chelakpa tupul turel na muk tupul turel ga muk punjin laga chenthara matungda khongsang yoromdaida khongsang gi area da haitare aduda muk Kobru laifamgi kobru chingsang parengi nongchup thangba chingkhong aduaidagi chentharakpa irang turelna tamai phawduna chelakpa ichel aduna mafam khongsang aduaida samjanaraba matungda irang turelgi masak chauna chelakpadagi kaina thangda amuk irang turel dudagi barak turelda amuk punsala matungda barak haina kauraga amuk chenthakhraga mathang chenthakhraga Bangladesh from Power Bangladesh tagi Bay Bengal bagi wari asigumba wari mayamama laijare masi semikanda hojiki problem jima leiramane duna hojik Facebook yadre maruoina Facebook se mayamna dum painara leiba adumani Facebook yadre aduga and Instagram ju down so kadai da tawba kadai da yadaba habado hoi Manipur khatangira aduga India pumbagira habado masu check tawjage aduga sidasu thabada mayam thola ani ko adam sidasu Facebook down thaba kanda kadai da yadaba no habado
ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯀꯤ ꯁꯥꯔꯚꯤꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤꯗ ꯌꯥꯝ ꯊꯣꯛꯂꯛꯑꯅꯤꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯣꯛꯂꯛꯑꯃꯅꯤ ꯃꯊꯪ 24 ꯁꯦꯀꯦꯟꯗꯁꯦ ꯁꯤ ꯍꯥꯏꯕꯤꯔꯦꯀꯣ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯜ ꯑꯗꯔ ꯃꯦꯇꯥ ꯁꯥꯔꯚꯤꯁ ꯑꯥꯔ ꯗꯥꯎꯟ ꯀꯣꯁ ꯑꯟꯅꯣꯟ ꯍꯥꯏꯔꯤꯀꯣ ꯂꯣꯏꯈꯤꯗꯧꯔ ꯃꯥꯜꯂꯦꯀꯣ ꯄꯣꯠꯁꯤꯃ ꯑꯗꯒꯤ ꯁꯤꯁꯤ ꯀꯩꯅꯣꯅ ꯊꯥꯒꯠꯄꯤꯔꯛꯄꯅꯤ ꯑꯦꯛꯁꯇ ꯊꯥꯒꯠꯄꯤꯔꯛꯄ ꯃꯥꯜꯂꯦꯀꯣ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯊꯥꯔ ꯊꯤꯕ ꯀꯥꯟꯗꯀꯣ ꯒꯨꯒꯜꯒꯤꯁꯤꯃ ꯈꯔ ꯔꯤꯂꯥꯏꯕꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯑꯗꯨꯝ ꯃꯊꯪ ꯁꯤ ꯑꯗꯨꯝ ꯄꯥꯎ ꯃꯌꯥꯝ ꯊꯥꯒꯠ ꯂꯩꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯀꯥꯏꯅ ꯇꯧꯔꯦꯀꯣ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯁꯤꯗ ꯍꯥꯏꯐꯦꯠ ꯄꯥꯀꯥꯟꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯟ ꯑꯗꯔ ꯃꯦꯇꯥ ꯑꯦꯞꯁ ꯑꯥꯔ ꯗꯥꯎꯟ ꯌꯨꯖꯔꯁ ꯕꯤꯡ ꯂꯣꯛ ꯑꯥꯎꯠ ꯍꯥꯏꯔꯦꯀꯣ ꯌꯥꯝꯅ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯀꯣ ꯃꯦꯇꯥ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ platform Facebook Messenger and Instagram were also down on Tuesday ꯍꯥꯏꯔꯦꯀꯣ ꯁꯤꯗꯒꯤꯁꯦ ꯌꯥꯝ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯐꯦꯁꯕꯨꯛ ꯌꯥꯈꯤꯗꯕꯁꯤꯗ ꯉꯥꯎꯔ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯁꯦ ꯏꯊꯟꯇꯒꯤ ꯑꯣꯏꯅꯦꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯁꯤꯕꯨ ꯍꯦꯛ ꯇꯧꯈ꯭ꯔ ꯖꯥꯠꯂꯅꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗ ꯃꯁꯤ ꯂꯥꯏꯚꯁꯤꯃ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯅꯦꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚꯁꯤꯃ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯃꯣꯠꯁꯨ ꯂꯧꯖꯒꯦ ꯍꯥꯏꯅꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯗꯥꯎꯟ ꯇꯧꯈ꯭ꯔꯤꯁꯦ ꯑꯩ ꯈꯛꯇꯪ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯈꯛꯇꯪ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯔꯜ ꯋꯥꯏꯗꯇ ꯐꯦꯁꯕꯨꯛ ꯃꯦꯇꯥ ꯅꯨꯡ ꯗꯥꯎꯟ ꯇꯧ ꯃꯦꯇꯥ ꯀꯝꯄꯅꯤꯒꯤ ꯂꯩꯔꯤꯕ ꯑꯦꯞ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯆꯦꯞꯇꯤ ꯌꯥꯕ ꯃꯥꯜꯂꯦ ꯋꯥꯈꯜꯗ ꯋꯥꯆꯦꯞꯇꯤ ꯌꯥꯍꯧꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯔꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯁꯤꯒꯤ ꯇ꯭ꯋꯤꯇꯔꯁꯤꯁꯨ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯁꯤꯗ ꯆꯪꯉꯒ ꯌꯦꯡꯒꯦꯀꯣ ꯇ꯭ꯋꯤꯇꯔꯁꯤꯗꯤ ꯌꯥꯔꯤꯕ ꯃꯥꯜꯂꯦ ꯁꯤꯗꯗꯤ ꯌꯥꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯐꯣꯟꯗꯗꯤ ꯈꯪꯗꯦ ꯑꯗꯨ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯔꯤꯕ ꯃꯥꯜꯂꯦꯀꯣ ꯇ꯭ꯋꯤꯇꯔꯁꯤꯃꯗꯤ ꯑꯗꯨꯅ ꯇ꯭ꯋꯤꯇꯔꯒꯤ ꯄꯣꯁꯇꯁꯨ ꯗꯥꯎꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯊꯥꯒꯠꯄꯤꯈ꯭ꯔꯦ ꯁꯤꯗꯁꯨ ꯍꯥꯏꯔꯤꯀꯣ ꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯍꯥꯏꯔꯤ Breaking news and Facebook Messenger are both down, affecting users across the globe ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯐꯦꯁꯕꯨꯛ ꯗꯥꯎꯟ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ ꯐꯦꯁꯕꯨꯛ ꯆꯥꯏꯔꯦ ꯐꯦꯁꯕꯨꯛ ꯀꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯂꯣꯛ ꯑꯥꯎꯠ ꯇꯧꯕꯤꯔ ꯊꯝꯃꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯝꯃꯅꯤꯀꯣ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯄꯥꯁꯋꯥꯔꯗ ꯄꯤꯔꯁꯨ ꯌꯥꯗꯕꯅꯤ ꯍꯟꯖꯟ ꯇꯧꯕꯤꯔꯨꯔꯅꯨ ꯃꯌꯥꯝ ꯄꯥꯁꯋꯥꯔꯗ ꯄꯤꯔꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯄꯥꯎꯁꯤꯃ ꯃꯌꯥꯝꯒ ꯁꯨꯝ ꯇꯧꯅꯤꯡ ꯄꯥꯎꯁꯦ ꯐꯥꯎꯅꯅꯤꯡꯗꯅꯀꯣ ꯂꯥꯏꯚꯁꯤꯃ ꯇꯧꯖꯔꯛꯄꯅꯤ ꯁꯤꯗꯁꯨ ꯂꯣꯏ ꯍꯥꯏꯅꯔꯛꯑꯃꯅꯤ ꯃꯌꯥꯝꯅꯀꯣ ꯁꯤꯗꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯣꯏ ꯊꯥꯒꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯅꯃꯛ ꯊꯥꯒꯠꯅꯔꯦ ꯑꯗꯨꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯑꯣꯔꯀꯨꯠ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯑꯣꯔꯀꯨꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯦꯁꯕꯨꯛ ꯇꯧꯅ ꯁꯣꯁꯦꯜ ꯅꯦꯠꯋꯥꯔꯀꯤꯡ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯔꯀꯨꯠ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯑꯣꯔꯀꯨꯠꯇ ꯅꯍꯥꯟꯋꯥꯏ ꯄꯥꯏꯕꯤꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯅ ꯑꯣꯔꯀꯨꯠꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯣꯔꯀꯨꯠꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯤꯡꯉꯦꯀꯣ ꯗ ꯃꯤꯔꯔꯗꯁꯨ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯦ if you're trying and failing to get access to your Facebook and Instagram account this afternoon you are not alone ꯍꯥꯏꯔꯤꯀꯣ ꯁꯤ ꯀꯔꯤꯅꯣ You are not alone. It appears the social media apps are both down and not working with thousands hit by the bug. The gremlins appear to have started started at around 3 p.m. with the outage still going on and no words on when it will be fixed. Down detector which monitor outage across the globe is showing 90,000 reports of Facebook being down. Instagram stand over 16,000 reports, making it
this one of the biggest issue for Meta na sumaina pausima sumai leiri Insta yadrabane bro akogi manglemba akoi bro manglemba nongai themna haibirije Instagram ju dum down oirabane mamangi akogi na lehauba yenga kanda lehauba dumba catch memory dagi adumaina lakpane ngakhtang aduga refresh kumba tawkanda adum yaraktrabane aduga WhatsApp chu ngakhtang laragadi down tawgibi yabai chance lei aduga adagi akogi Facebook company ki Meta je hojik dark day tare hai tare ngasi gi oina aduna mayam je yadra kan je da information je ko khangning ba hangning ba mayam leib doina live sim taw thoga mayam da kitang zumi na kong singna ba mi na kong oina ba na mayam da to hajarak pani sijima paw sima smai leire na sida ju aire adum leiri paw mayam thagana re ko hojik ti paw mayam thagana re Facebook down hoibagi khotpagi paw mayam thagana re aduna WhatsApp ti adum yagadro YouTube ka hari ka YouTube akoi goldi gol na habirije YouTube ti atopa company gi oibanina akoi Google gi oibanina YouTube ti yabagi chance lei adu Google gi service ngai loinamak yani Gmail adu atopa mayam loinamak yabagi chance lei aduga Meta gi oina di Meta company gi oina di hojikse yadabagi adumba problem mayok nari haitare koi adun hojik akhoi di hojik YouTube ta adum laksanjare hojik live ka thawtuna mayam ga punna wari sanabagi tanja sima laujaba yamna nungai jai adun nga sagi wari akhoi gi sigi Google gi sigi ubagi wari je sigi wari sidai la akanda yam nungai ba wari madi ohenjage hena hona jarambani adu nga phatlongna yengubu kanjida si Google Art si Google Map Google Art si zum yari je si Google ki service oibagi haitare ada sumba yamna nungaiba episode ama puthokjage na kanjaramba mikupta phatlong changu baitare Facebook changu kana yaramda basida askari no ne yadrijibo na khanbadage masidi bera amang le na thibadage sumai tawdana report sima mayam punna hoje ya akhoi WhatsApp su yadaba yabagi chance ti yam kana wangi ko khara ngak le yagidaba yabai chance ti wangi adubu yaba haina lai khoramji mayam punuma haitare natragadi ngaki manungda mu yagidaba oitaradi yam nungai ra roiba WhatsApp su yagidradi yam nungai ra roiba natra mayam punuma aduna masigi information jima mayam da punna mayam yada mayam da punjanaraga wari sanaba haitare YouTube sida live am tawthokjaraga punna wari sanajabani mayam punna aduna masigumba yadaba Facebook ki outage 2021 da su sumaina thoki haina sida haibirba report ama leigi ko mamangai da si Wikipedia da report ama leigi aduna ngasi sina ahanba nate 2021 da su October 4 2021 da sumaina tawdana yagidabagi report ama leigi masigi yadabase pung mari adaidagi yadabasina sida information asidi yawrise pung mari adaidagi yadabasina pung nungdangi pung tara adai bawba outage leiba haitare yagidaba haitare ko masisima koi October 4 2021 da su sumai tawdana drop tawgi yagidabagi problem lei adu WhatsApp ti dum yabagi chance changda dum leigi ko aduna sigi outage ma leigi ngasi sina han manate aduna sida ju information adum piraga leiri koi habiri ba se social network Facebook and its subsidiaries Messenger Instagram WhatsApp mapillary si khangde nei de adai Oculus ti khange became globally unavailable for a period of 6 to 7 hours sai ko sima mang da yagi da bagi problem ama sumai tawdan leigi haina adagi the outage also prevented anyone trying to use login Facebook login to yagi da bagi problems leigi thengnagi na habiri from accessing third party sites it lasts for 7 hours and 11 minutes hariko pung taret ka minute trama thoi chumna yagidabagi adum problem leigi na sumai tawdan information ji habirame ko aduga adagi se sigi report se sumai leigi ko aduga yagidaba maram je
Security experts identify the problem as a border gateway protocol (BGP) withdrawal from the withdrawal of the IP address prefix in which Facebook's domain name system server were hosted. And border gateway gi protocol BGP gi protocol je problem leibadagi yagidabani ga hai mamangda handakisina karigino oidoina khangde ngalaga khangpu yari aduna sigumbu yadabagi problem je chatharabada pung koi taruk taret adumani chathado male ngasi ahing gi chap chana adum chathado male mayam punna warju wana YouTube ta adum leiba tare ngasi gidi YouTube ta hana da haina bachil now sing di dum yarne duga hana da haina hogdaba kogi meta gi platform sing da adai Facebook Instagram da dum lei bachil now sing ngasi di kara warane hai tare ngasi jima Facebook meta company gi dark day wari hai tare ko dudi ngasi gi lab se yam da sigumba information am pijaba ngamba oi basi mathang da mu piba ngamba ojage matang side lab solution bagi tanja do pinabiro comment mayam lei base comment mayam pibi gi base ai pahaudre ayamana ko ado Instagram yadaba khotaba ngakhtani haibirbe mayam je VPN sinaraga yengo VPN sinarsu yagidrabani ko comment mayam sai pahaudre ado boy mathang pajaraki hojik parsu leiramara thomani ko yengamaroi ko je aduduna yarena khanjarage mayam gi oina sai matang sida ko 2021 da thoki batabak se mo hoji 2024 gi March da amuk 2021 gi October da thoki ba sigumba problem je 2024 gi March da mu thoina si pause tamjaraga mayam pumbadagi lab solution jarage. Thank you very much mayam punama kaidano muthato isina